Sanatombina Nong Padolak Pasida Kaigi Charodino Wari Susani Jasu Sadoniko Asi Hairaga Sanatombina Angang Amada Chaput Labor Chetlan Cree Asamna Mayam do Harau Harau Wari Sanarami Ngai Haki Matung Pai Kombasirum Manung the Jungle Lami Lady Basopa the Pantara Ami Brojen Masana Fatava Tabak Rubana Wakanangang Basungam Lamde Chaubana Sir Siguma Tabaksi Matu de Amanata we can be no Handak Dori Tabaksina Han was Oribasu Helasi Brojen Masada Pakat by Kai Harai Sir Habibi Kudima I told Rimatundadi Aduba Eigi City Kana Magim Pum the Kaman Bidanaba Sargima Pum Dijeri Mapanda Police ki gari Thojilapagi Makol Tarak Lami Makonda the Brojen Chaubadi Ingangna Karino Kana Chaubadi Ingangna Karino Kana Yangak Lami Chaubagi Maitung the Awong Balaita Adomagnena Tana Pamli Asigum Chaubagi Matosini and Akiba with the Oeli Brojen Gimapam Dadi Masamasagi Matotorumba is Tab Kodima Police Sangakpodo Ubada Ngakni Yingarai Kay marungi pulis laklibanu sukhalak libani. Tanjada da rungi thongdo hangaga pulis khara changlak lami. Lakliba police officer duna Brojen do unsi lagair ammi. Sir, police station da chataba tawrasi. Brojen masada sounding bana yadri, chawbada sounding na yinglak lami. Fana sounding labasu karidi upay lay, fattaba tawrubana chatpatabani. Brojen Pamlam Badagi Tap Naugalaga, Mapanda Tokri. Chawbana police officer to the Onsilagair Ami. Other discern of Fanabadum Simbiro. Funny sir, I am Panaba Sinjaragi. Asiguma Missidi, Maralgi Matic Chabadan di Pangmana Parabrakali. Chawbana Moigumagayale Basinani. Kuna Simahan Tagaliba. No Monomogi Missing and Tarakliba. Other sir suppose an unbiro. I question one craggy. Hoi. Asam na policing the su Brojen Bapuraga, Mapan the Tolak Lami. Company Dugi manager to police official Gimanak the Changsilak Laganga Ami. Sir, Kaimaram Gurabano Sir Bapuraga Chapirisibo. Police official do na. Maram say, Mapam Sidai Bakano I do mandri. I don't know police station the Lagbiro. I don't go Tanawari Sarsi. Hazikde Kona Pujakrake. Officer Adana Brojen Bapuraga, police station Tamna Chatkirami. Company Dogi Kwamako Ediba Brojen Bu, police na Puraga Chatkibado Ubada, Mayam Tinga Gingarai. Chawbaga Paikombaga Sabapam Dagi, Gari Tauraga Chatkirami. Manager Duli Pagaleram Badagi, Poketagi Follow Toklaga, Brojengi Machanupa coiling the phone Taurami. Koiring do Mamana Baga Pulaga Lirambani, 4 lakh Baduda, Poketa Yari Polo to Aga, Kanano Kanayinga E. Company manager Irambaduda, phone the Pikatli. Hello? Koiring, now Jakai Lege. Nantabakachin Brava. Manager net Hajadan Hangak Libawaduda, High Fit Nakbadi Pawi, Koiring Masado, Adubokem Kanjin than Hire Ami. Kakakai Lege, I would demand a Bagaga Puli. Hazi Ibanim to Unasi, Unadaway of Tabam lady. Koiring Masado in the Langtat Nava Porok Lami. Adubu Unaraga Pajanangagi Kaladuna, Maram di Hangodri. Adukaka, I kai the Lakcho Hibano. Mepa Bumika Benirum de Lao. Adugama Pumsi the Ibani Chassi. Hoikaka, I like Jerry. Hoi, Pontamiko, Hoikaka. Rokina, Conan Font or I do, Kayari no more. Babungi manager nida. Tabam the Chalo Sarapa, Aduini. Jake now. Kai Tabaki Izano. I sukandi, Maram Directi. Masini the Locialist Copun Basa, Hayam Pus and Policy. Oh, Nansucharu Tabakto. Rokiga Jaka de Mayum Han Cree. Coiling Sukabini Tam the Chet Cree. Sumdana Malem now. Chabaya Basachare, Katansupas and a city Matatori. Aduna Mohana Batorasini Yumda. Numidangi Jaksata Suyarni, Yuman Kibaga Tumu Bayarni Hari Adi. Langan Bana.
Nangi sumainaga tawbasineба nungaijabise ha. Nangamako nang. Malemna. Nang di tawba khudingmakse kalaktara adum leirabani do. Ho kalakchade. Pritina. Yare. Nabanigido marirumda lakadawri. Maray tawgesune yumda phajana maray yedawro. Pritina Jenita da unsilaga hairaklammi. Jenita, nang sunaba thuna farako. College daga aikhoi pulap langba phangdabase yam nungaiteba ko. Kuinaga naraga leirunu ko. Sumhiptana leiridubu nanangan katabu poktribo na. Pritigi wahaidu Jenita da nofit tawi. Aduga nomi. Aina hena waribani ko. Ainaga tumaga sumlaybase nungainaga leiriboy khalibra. Bedsidagi ne hawgalaga chatningba haibadu yorobani ko. Jenita ki khwai du mayam do mukpun no e ngan mani iman mandana hairaklammi chen gi su nabado faraga phajana wena chelo hajik cheladi ayinga ga tumina leiba ngamoiba malena khaude maga ikai bagi singli tatpasi yauna ri he swaise ai diba chalhobana phadaw male nuraina as nugi currency diba mama leiri baka se amta ukhide hekta ngangninge haiduna break ka phada bi hekta dungdung ngangbini as noigi currency de bhai sini mama leiri ka se amta uda khai hekta ngangimni break ka phau ko pritina adune ai sinurai moi sing se gyanam ta de haiba mai machin sing se karamba line ba sarak pano khangde mi sanatombi no e kaide da ima kari mate he khande se aigi wadi ne wari siri yari ngai sana uro sini Malemna adune noi mayam dagidi mamane na wa khangisi uridana tanuna adude mohana batawrase matam se thengkrani yungi mina su pakatnaramani tawrise sanatambina aima ichana hairi se chummi ngalingai ni yumda hanjin dawni noiba mafamda la hening dabagi natte ko noi halaktri phawa ima pabungna pakhatamga dawribani matam yam lairi aduna koini ek pun bahai duni chasa Malem wakal da kanjai asinu pise kaya paramoi pukjel ka se singamni thajarakti ngasake me wari sanari si suyaw yaw dagai lai adu hojik na chatasi ka hari ngan bana malem gi lingjum pairaga kainang matang chada ngangaga lermi sibo ibona ama matang chade ko chalasla asumna mayam de su hankri ngayaki matung koiring su company yawraduna changlak lammi manager na koiring changakpadu uraduna tholai koiring na kaka kai thabang na chasebo babung lekibro sir gi damak tani ne thabak chase hari base ha babung gi do yarge kaka engon sing nai biyo koiring sir kem tawde law hoji ibani police station phawbada chalusi asi haraga chatpa hokre manager do koiring masadu gyan ta da manager matung inarak lammi ngayaki matung police station yawraduna manager ka koiring ga manung changlak lammi koiring na sir kai maram dino ai babung farsi kai no SP na sida phama phajana wari sase koiring ga manager ga su phamthara ai SP na noi babung na sar chawo bo hana basilamani laibak phabadagi sar chawo di asopon yaudri adubu mara lejeraba driver ga angang nupi macha amagi mama ga thawai thakrabani line chambi bedagi nupi macha adudi kanbanga mawbani asini nang babung mo phari bagi maram SP na hairakli bawa da tabada manager ga koiring ga di angakpa mo oikre koiring mo pukning da khali kai maram ga babung na sumai tawriba koiring na SP da hairaklammi sir hoji babung abdu na jaba yagadra hoi adu kuyu na badi yaroi phani sir ai kuyu na matam lawjaroi kana lege nupa ma changa ai sir kai habi gadaba ngasai pugalakpa sir burjendo macha nupa si gabdo unalo phani sir nupa na luching aga burjena leiba dom de laklammi ai sida ngai ngai unaro kuibe yaroi hoi sir chekpal marina koisiliba manung duda mapana leiribadu ubada koiring nungaita mapabu kaura ame babung kaurukliba khonjel duda burjendo kanano khana yengthoraklami machanu pawiram baduda phamlambadagi akotlaga machanu piki manakta lai koiring na babung na toromliba matawsi karino nacha kyan taba ngamde
Sir SP na hairibasi achumbra pabong. Haibiyo, asengmaduna chada haibiyo. Aina pabong mo mafamsidagi soidana lauthokani. Adubu asengmaduni haibiyo na chada. Asengmani. Bungo, nangi pabong minister do amta unarucho. Adugo kupthana wari sanaraga aibu lauthokna bhayo. Chawbu mana isikarano khangra mali. Aina kitabo ngamgido khongan batari. Mane ngonda kaido ngamdori. Brojena khaliba wasaksi karino. Aisu khangwa ngamde. Fattaba tawrage na fattaba tawgi khaliba. Magi makok sida afaba khanaba machit amata yawdraba jatla. Koirengna pabong ngasi dangdi waraba suwana mafam sida lebiru. Ai ngantana pabong bulak thokpa lakjage. Ai pabong moin usitaba yabra. Macha ai leiri haiba khangdaba sai. Papa machana lebak si panbadu mangai khri tawrisi. Koirengna pabong nacha muk chaluki haingana lage. Asi hairaga koireng tholak lammi. Koirengna Kaka, hawjikdi chalase hainga talakse. Ashumna koirenga manager ga chatkri. Koireng do mayum yauraduna changak lammi. Magi kada changina stair kaba hobaga mamana kaurak lammi. Bungo kaigi ma noi pabong do chupawa thaba halakti kaidawba yaurajano nangbo khangbra. Thogliba thodok pumbasi mamana khangkradi hena pakhatlani khaladuna oidaba wa hairak lammi. Ima pabong do company gi thaba aruba malayan hai halaroi ayona nga dala ni harakpani aingona sai na rabani ay mama dai ba kaurure. Oh chap chabi do khangadi isasini na taidana. Phare phare du din nang sang patha jawro. Oi ma koireng magi kayo baga famung da long ni tharaga sauning na salak lammi. Chawba nangi mathakta ina sikai do rakeda namithini yego. Ashumna fattaba wakal kaya khallaga laikri koireng madi. Namidangi matamni. Tanuga lamngan baga wari sanai lamngan bana kaurak lammi. Tanwa, Ai, mina nung sina kauzare duga hungga ka kumbiri kaya tamabu patrino. Hungga kumbase pukpattaba kauradi yaaroi ko. Adu oragana amta kaurose hatamu pajana kumbiragi. Tanu kaya haigi dalam ngan bao. Yara basi orade. Yare. Ado, nang bayang wai koy dalay bay nagadrane. Kay wahang no dalam ngan ba? Ay nanushiwa magi nagdalay babo hay nabay na dabay ba mamong layri ba? Dalam ngan ba? Nang si kuira ka wahang jajarangi ay nakibu kiri eda. Ngay ko amta kiru kinuba. Ay nagadray ba di mayam dong no paisa supay di mamana suruga imong yawara pa may nabani. Adobo ay nang budinungay na tamba pa may. Fanalay trasu nang budinungay na tamnida ay na. As, dalam ngan manayam na kanjile. Ay ngon da paisa pay babay daba kemta kan malayte. Ay gidi dalam ngan mana ay bunong sibili sinayajari. Tanugi phone do waiting janga pagi tutut tawrak paduda kanano kana yengi. Phone tawrak lido koireng oiram paduda. Dalam ngan ba? Ay si kasay mamana thaba masinarambani. Ay di kaurure-dana. Mamana ingoda chay basoidre. Thabak tongda tarugi. Luraga tarugi ko. Oy, loy baga. Lamngan mana wangang mapawba nangdi. Tanuna phone kakri. Lamngan mana kong nagi phone lagtok-laga. Phone da ingangang niyengaga lay. Lamngan mamasado chignabadi pawi. Adubo thabang na oiramani kantokri. Tanuna. Da koireng. Koireng masado kara sauning nanglak-lami. Kanaga wari sanarmino. Koirengi nahanggay na manadaba maong dudot tanu karangagpati pawi. Adubo kayong kanda na dumakumai. Ang mapagtaba nupado wari sanarmani. Nang adu nupado na kayang kinawari sanakigabano. Koirengi wahang dudahin angak po ikri tanu madi. Tanu ngaglap na. Da koireng kayo daw yaroke. Nahanggay ka mana di. Wakong angsi. Ay ngon singayo kayo daw roke. Koireng na. Mapagi thokhiba thawdok pumba tanugi mafamda amata chithada tamlami. Tanuna aima adudi kamai tawba taragi da koireng. Pabong mudi hayeng thoknaba tawrani. Nurai habido aina kaidoge mo khanaba horabani na yengaba taridana. Mapa minai chawbaduna kaidoba ngamgedo yengba taridana. Da koireng amta thokse thabak to pangthoknaba tapna khanasiba saroga tawba thabak mai paktabani. Koireng masado khara taptharaga hairaklammi.
nang nupa do koinaribado athum damna toknaba taw asumna sumlairabadi mina khudong chaba lawna han batari oida koire ai fana basilage ba fattaba masen pusilaga fattaba wari kaya sanari asumna numisima su hokirami ayuki pung mapan tarak padaidani koyeng du minister unaba chatnaba loisili loisinba loiduna magi kadagi kumtharai machana mapinana loisilaga kumtharak paduda bimolana bungo nganta kai chatki haino nangbu college chatloidro ima ngasi de college chatlaroi babuna company da lakte ya de nairi adugi chatlogi toba kem lu thaba or jano nang ka oi sibo aisu khangde ima chalaga khang bai duni phare dudi phajana chalur adu nang chakti ka mai toba no chakti adam charurage phajan chalu ko koiring sugari thaudu oga chatkirami chana jab maru ahum dusu college yauraduna changnaklami wari sa sadana ngan bana college line in tawrisi bit ka kya leitida lam ngan bana nangdi ka gi bit leitrina aisa ngan bana itu sunara leikre aduna college la ningde mana college la ri khara bit leitoba male makatuna lebak tanjin thajin lagai rei ai ba tok piro ai hingdre nusinabadi koidriba khale adubu minthoni itu yokri siba taroba uruba ai kiral oira duraba ngan bana mane nangna thau ire leitare mi nusinabadi yingbiu tabiu gana haikrage o ithau leitaba simuk taraba tawise tadrodi kaino tanu priti ga sukh samnaraga college dagi changaklami mamangda lamngan boy chetlibudu ubada tanu do hainingda basakpam da sugatlami nahangai di lamngan bo ubaga makhota kondu ta tawbani adubu ngasidi masak sukhang khangdaba dawna ushinadaba saraga hinduktuna chatkirami lamngan bana mamai nun khalakpada tanu chatkibadu urami tanuna mabu hanna yingamda kauramdabada kharanga e nahangai amanadaba tanugi mawngsida karino khali malemna kaino minu ngasi sibo ngan bana ngasi Friday ni kedawrage ado haibana te ado haibana tedi karino do hairo dana hajuga kamai khangdurige malemna tanuno hoima ke maramdana changkrise khradinga phawdro noibo ngan bana hoini kedawjano ke maramdrisina malemna lamamba nang tanuga sangna balaibro ma ke maramdrisbo kem sangna balaitida ngarang da supazana wari sanakrini ado ngarang se aina wangang ba phawbolo jingai da fat kakhi aduga ngasina kai mairak tabi ai isada chingnaba amari phawi malemna yarse khanjiluno horing class of labor da phajana wari sanarsi hajigidi class yaurasi asumna marup ahum dusu class yaw ba changkhre